mayampu ikoknona khurumjari ngasi su mayam ga nungai na bagidama manipuri horror story ama mukpuduna lakchari horror story asigi maming khamba wari asi hingliba amati sikraba kanagumba kanagumbi amataga mari rejati aibana wakana sakacharaga tabiri basingi nga pothana bagidama semjari ba wari ni hojik mayam da khudol tamjari manipuri horror story khamba Plyman amati anaw yamna luna tinaba marupni numittu makhoi anina kanna hona jaduna tanaba thabak contract amagi bill phangduna makhoi aniga punna makhoi imung manung sak samin nabagi program ama silami Plyman gi masa ama khaktani mamingna khamba kawi aduga anaw gina anini nupi ama nupa amani nupi gi mingna langlen aduga nupa gi mingna kamon kawi amarom da Plyman amati anaw masa masa pina si haiduna lainariba aduga khamba amati langlen su masa masa nungchina jai asom na makhoi bil phangba numittu harauna enjoy toroba matung numidangi pung 10 muk tarakba adu waida Plyman amati macha khamba amadi magi nupi ga punna makhoi mayum da halakhi asom na makhoi na hek sat khibaga somda anaw na khali ngasi phangiba lak 10 si ibani na manga yenari adubu thabuksi inthandana tawramlabadi aina punna lak 10 se phanggadabani phai matungdadi ithanda tawrage asomna khallaga mahak adumak tum thakri masigi matungdagidi Plyman amati anaw tongan magi thokpa thabak tawnakhri nomagi numitni langlengi mapa anawna khambagi mapa Plyman da kol toroktuna wafam mama hairakhi anawna aitaw ai nongoda haibasini hadaki contract simati ai pairage kayo ni taw ai taw di atopa contract aso mayam ama paidana crorepati oridubo hera hadak khakta ngai ngonda bibiro haibani da yabiro ne ko ai taw naw ai su yamal lejon tobuna teda aina fangliba kharasidi mingonda gi sen puraga tobunina mi gi sendoi hunkibada panglem lemana teda aduna handaki khara sawbusida wona punna inkhat haurage adana mayam ge sentoliba singse asi supunna intho haurage tobunida aduna itaw nang sauron mathang ki yari pokidu do wona itaw na pabiron era itaw nege adu haija chacha non jabagi wani yari poki contract to di aina dum par do lere ngasai de ge aina ngang si uttagi haibi wona thoene fare itaw su itaw na thokpa ngumna ba pabi aduga aisu aigi angam ba tawba taredana hairam di hai ni ge adu hairam bagi wani ai phone thamjare asomna anaw do yamna sauna phone du thamki maruda Plyman na khali is mi se pharambada ki phatta bon basi yam thuba janiko ma dia imphal macha kharaga sanga panga tawdana chawkhre adu ri mana ai gi thabak ta khut thinjal ise hera aisu Plyman na kaidoba ngamge aibado khanghangi asomna ngangna leiringai khambado somangda gari thojallai aduga mangolda kakhalai maruda sumangi sokrida phamlaga leiriba Plyman na ai ngaiko kai chelui ha nungda waram sida kai jenu ge kayuni babung college salubani ngawra bukino o college si pung mari da halakpa pung mari da halakpro tanja aduda khambagi mama Plyman gi nupi henthoibido numidang waram gi phi loksin ba thori maruda mapa macha ngngneramba duda kari amuk tawragi bungo babungna kari haino khangdi ma isok planga langi college thengna halai se babung saurnu se aido ngasi imanaba ma thabak khallena college halakpada asa tha khara jaminaba adugi leitho ure adugi neba saurnu ko babung ai yare namanabna thabak tawkhre nangna hojik phawba larik tamminena sum tawraga lei tamu matun jongna batamu Swami Vivekananda gi mingthon phangnaba class 3 gi lon bang da hap ki ai kainu khui babung sibu ngawr ba kainu ngasi sibo asi hairam maga khambado mabu ki manakta abo haina kauduna imungda sangkhri maruda Plyman gi nupi henthobi na nuklaga kainu rogi sabi ngasi di asaw khambi maihong na leram bisibo ai magi anaw haibra panaw haibra aduna aigi handaki yamna wana tanajari ba thabak tubu mana paigi kai aduga aina yadabagi is thamka ga taru adana hai nachar pado
ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯏꯃꯧ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯌꯨꯀꯣ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯄꯥꯒꯤ ꯃꯆꯥꯗꯤ ꯏꯃꯧ ꯑꯣꯏꯅꯤꯡꯗꯦ ꯀꯔꯤꯅꯣ ꯇꯃꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯁꯨꯃꯥꯡꯗ ꯉꯥꯡꯅꯔꯤꯕꯗꯣ ꯈꯝꯕꯁꯨ ꯇꯥꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯄꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟꯕꯨꯁꯨ ꯀꯥꯏꯅꯅꯤꯡꯗꯦ ꯑꯗꯨꯅ ꯑꯍꯟ ꯑꯅꯤꯅ ꯌꯥꯅꯅꯕꯁꯨ ꯁꯤꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯑꯅꯥꯎꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯁꯅꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯁꯅꯨ ꯃꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯏꯁꯤꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯤꯁꯦ ꯑꯄꯦꯟꯕ ꯅꯥꯏꯗꯦꯗꯀꯣ ꯑꯁꯨꯝꯅ ꯈꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯕꯣꯛꯇꯣ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯀꯗꯥꯏꯗꯅꯣꯅꯦ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯨꯕꯣ ꯍꯩꯃꯥ ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯅꯥꯕ ꯁꯥꯗꯅ ꯅꯀꯣꯛ ꯅꯣꯟꯊꯔꯒ ꯎꯪꯂꯒ ꯐꯝꯂꯤꯕꯗꯨꯕꯣ ꯁꯦ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ ꯀꯩꯗꯧꯔꯕ ꯑꯕꯣꯛ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯎꯪꯉꯝꯃꯤꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯊꯕꯛ ꯉꯥꯏꯈꯣ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯁꯨꯅ ꯃꯊꯥ ꯁꯥꯔꯤꯕꯕꯣ ꯑꯗꯨꯕꯨꯔꯣꯏꯕꯣ ꯄꯥꯕꯨꯡ ꯑꯅꯥꯎꯗꯣ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯁꯨꯅꯕꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯥꯅ ꯑꯣꯏꯅ ꯁꯨꯔꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯌꯥꯗꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯁꯪꯒꯠꯅꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯏꯕꯣ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦꯗꯅꯁꯦ ꯀꯔꯤꯕꯨꯅꯣꯕꯣ ꯅꯪꯒꯤ ꯅꯄꯨꯗꯣ ꯊꯤꯀꯥ ꯇꯧꯕꯗ ꯌꯥꯝꯅ ꯆꯣꯞꯄꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯉꯣꯟꯗ ꯊꯤꯀꯥ ꯃꯨꯟꯈꯤꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯃꯗꯨꯗ ꯂꯩꯃꯟ ꯑꯣꯏꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯌꯦꯡꯉꯨꯗꯅꯁꯦ ꯅꯄꯨꯗꯨꯒꯤ ꯃꯆꯥꯅꯤꯗꯅ ꯅꯄꯥꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯊꯤꯀꯥꯗ ꯆꯣꯞꯄꯤꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥꯟꯅꯕꯒ ꯈꯟꯅꯕ ꯍꯧꯔꯛꯑꯦ ꯀꯨꯏꯔꯔꯣꯏ ꯑꯗꯨꯕꯨ 이보기 ꯈꯝꯕ ꯅꯪꯗꯤ ꯊꯤꯀꯥꯁꯦ ꯇꯧꯒꯅꯨ ꯅꯪꯅ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯄꯨꯒꯤ ꯑꯝꯕꯥꯔꯤ ꯑꯃꯟꯕ ꯑꯗꯨꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯁ ꯑꯕꯣꯛ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯝꯕꯥꯔꯤ ꯑꯃꯟꯕꯅ ꯀꯣꯛꯍꯟꯕ ꯉꯝꯃꯣꯏꯕ ꯍꯧꯖꯤꯛ ꯂꯥꯡꯂꯦꯟꯁꯤ ꯑꯍꯟ ꯑꯅꯤꯁꯤꯅ ꯌꯥꯅꯗ꯭ꯔꯕꯗꯤ ꯇꯣꯛꯄ ꯇꯥꯔꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯣ ꯏꯕꯣ ꯍꯥꯏ ꯃꯃꯥꯗꯤ ꯂꯩꯔꯦꯍꯦ ꯃꯁꯤ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯂꯥꯡꯂꯦꯟꯁꯨ ꯐꯪꯒꯅꯤ ꯅꯄꯥꯕꯨꯡ ꯄ꯭ꯂꯥꯏꯃꯟꯒ ꯑꯅꯥꯎꯒ ꯁꯥꯎꯅꯒꯦ ꯇꯧꯔꯛꯏꯕꯁꯦ ꯑꯁꯤꯁꯨ ꯇꯣꯛꯂꯗꯕꯅꯤꯅꯦ ꯀꯔꯤ ꯊꯕꯛꯅꯣ ꯏꯕꯣ ꯑꯩ ꯇꯧꯒꯦꯅꯦ ꯁꯦ ꯉꯁꯤꯁꯦ ꯅꯪꯅ ꯂꯥꯡꯂꯦꯟꯁꯦ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯀꯣꯛ ꯄꯨꯁꯤꯜꯂꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯍꯟ ꯑꯅꯤꯅ ꯁꯥꯎꯅꯔꯤꯕꯁꯦ ꯁꯥꯎꯅꯔꯔꯣꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯅꯪꯒꯤ ꯑꯣꯏꯖꯔꯦꯗꯅ ꯑꯁ ꯑꯕꯣꯛ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯧꯔꯨꯔꯒ ꯀꯔꯤ ꯄꯤꯖꯔꯒ ꯊꯥꯛꯇꯣꯏꯅꯣ ꯅꯠꯇꯦꯅꯦ ꯁꯣꯔꯣꯛꯇꯒꯤ ꯅꯨꯡ ꯈꯨꯜꯂꯒ ꯄꯤꯖꯔꯒ ꯊꯥꯛꯀꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯦꯗꯅ ꯂꯩꯍꯧꯔꯣ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯍꯧꯀꯣ ꯑꯩꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯕꯣꯛ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯏꯔꯝꯃꯣꯕ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩ ꯇꯜꯂꯦꯕ ꯇꯥꯅꯤꯡꯗꯦ ꯅꯥꯄꯤ ꯍꯣꯡꯗꯣꯛꯑꯒ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯕꯣꯛꯇꯣ ꯊꯣꯛꯈ꯭ꯔꯤ ꯃꯗꯨꯗ ꯈꯝꯕꯅ ꯃꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯋꯥꯒꯗꯕꯗꯣ ꯀꯤꯗꯨꯅ ꯃꯍꯥꯛ ꯂꯥꯡꯂꯦꯟꯗꯣ ꯆꯦꯟꯕꯒꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯅꯣꯡꯃ ꯑꯅꯥꯎꯗꯨ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕ ꯍꯥꯏꯌꯨ ꯑꯣꯖꯥ ꯑꯩꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯨꯔꯨꯕꯨꯔꯨ ꯀꯔꯤ ꯀꯥꯟꯗꯒꯦ ꯏꯕꯨꯡꯉꯣ ꯑꯁ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯇꯤꯟꯅꯕ ꯑꯗꯨꯒ ꯌꯦꯛꯅꯕꯁꯨ ꯑꯣꯏꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯃꯍꯥꯛꯁꯦ ꯃꯥꯡꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯍꯥꯠꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯀꯩꯅꯣꯅꯦ ꯃꯤ ꯇꯥꯅꯤꯅꯦ ꯍꯥꯏꯌꯨꯅꯦ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯠꯂꯁꯨ ꯌꯥꯏ ꯂꯥꯛ ꯑꯃ ꯄꯤꯌꯨ ꯉꯁꯤ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯣ ꯑꯣꯖꯥꯅꯕꯨ ꯉꯁꯤ ꯍꯥꯠꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯄꯤꯖꯒꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯛꯇꯦ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯌꯥꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯠꯅꯤꯡꯉꯤꯕꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯅꯤꯡꯂꯤꯕꯅꯣ ꯑꯣꯖꯥ ꯋꯥꯔꯤꯁꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥꯒ ꯑꯩꯒꯁꯦ ꯊꯕꯛ ꯑꯃ ꯃꯨꯟꯅꯕꯅꯤ ꯑꯩꯅ ꯍꯥꯏꯕꯅ ꯊꯕꯛꯇꯨ ꯑꯩ ꯁꯨꯔꯒꯦ ꯅꯪ ꯑꯇꯣꯞꯄ ꯇꯧꯔꯣ ꯅꯪꯗꯤ ꯁꯦꯟꯗꯣꯡꯁꯨ ꯌꯥꯝꯅ ꯂꯩꯔꯕꯅꯤꯅ ꯏꯅꯥꯁꯨ ꯈꯨꯜꯂꯤ ꯑꯁꯤ ꯍꯥꯏꯗꯅ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯕ ꯍꯥꯏꯗꯣ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕ ꯃꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ
ngahan nungma ma bu losil lage haidana angang khara niaga lambi da ngai khi hoi nikoi hoji sem sar a da minga nam urse masimale hoji bangno pau pirap do masi soidna oigani ai ngai ko nikoi sem sar ko iyamba na ai khoi si ha si hairo e ha tradi pammaga thangbairo ha ai khoi ma ngai si pammaga thangbairo adu iyamba sendi haina ki sinpham du taba yar ko hoine taroine thabak sida mai pa lune ei lai nikoi chechelu a tamo plaiman hojikti thabak tu ai khoi na su do redana karimta khanbirunu na ai khoi lejadi natrani mayam mane ta plaiman na ai khoi gi damak pangkhiba mating singdo ai khoi kaudi khangre nauksa khuraki ida lai sai haibadu aingonda thoi aduna ai sei nuai pham khangdrabani e hojikti karimta khanbirunu ta plaiman hoi hojikti nau sing thindarabani na thoina budi khanjiludre e kanaro ni lambi mayai sida ma targa leiba sibo masi moi ki film gi tapta ma gi anaw haibaduna mi ni aga ai bu harana ba tawba soidna wairam gane basi mi ga se lambi da thada da thammadana kaidara ta plaiman gari khamadi hey ngai ko tu asida lambi da ma targa leidi se masi kanaro mukti yenguge ai karigumba makhoi na ingonda omjal laba nakhoi so hekta purup tawodabni ko hoi tamo ai khoi ready lejare swaya di kanam tu udise lummaga laikhiba chala ai kanaro aduda sibuga sari dubo film komi bro ai hogulu oi nang ni haije asomna plaiman na lambida upsillaga taduna leiriba nupa do longthok upada nupa aduna pairamba nung amana plaiman gi makokta safu kanna sudalai madu upada lambi gi mataida lumduna leiramba anawi angang singdo sen thoraktuna plaiman bu phurana ba honar i tanja adu da plaiman gi gari manung da tong hori ba makhoi sing adu su seng thoraktuna akan ba mong da phunarak lei maduda anaw gi makokta soktuna i yamna thoki amati plaiman su makokta nungna sukhiba aduna i yamna thoki asomna nakan animak akan ba mong da phunaraba matung anaw amadi magi angang singdo sen khrei masidagi plaiman su magi angang singna sauduna gari da pukhatuna yumda halaklei thaudok asida makhoi bu phuram liba miyoi singado kanano haiba khangkhiti somdana anaudu mana nepa angang singa punna masu yumda halaklei mana makokta kairaga I mayam ama sinthaduna pungang ngang na lakpa aduda magi nupi angang singna yamna pakhanaki aduga kanano hana su hangi maduda anauna es plaiman lana magi michibung no toribani ne ai bu thallaga phuribani magi thabaktu aina munkhani khandana hadana ba toribani ne o thokna su puchel pikraba mini ai ri mangonda karimta su khanba leitrabani phakidre asumna ngang duna imungda sangaga hidak tawri mapana hairamba adu tabada langlen sawbla luton ka khri masidagi mahagna magi phondagi khambalda kol tawki somda khambasu mapabunggi asokpa do hidak langthak taiduna mama amadi maboka punna seba tawri matang adu ta magi phonda langlengi kol lakpa adu ta thabak ado mama da sindaramlaga mahak mapanda thurokli aduga kol ado wei kol ado he wokpaga langlena nokhoidi puksalamna pi ina aduk sakhattaba thabak torkani haibadudi aidi khanbu khaludine oi langlen kirun haidubo yare khamba nangi na pana aigi babu asuk tabthina phurakpa aduk yamna pukchel pikpa third class langlen ho aigi babungbu makuk thugai reibasi nangi na pana wore si hodribodo marai pa pharabani ngasidagi aingonda karimta harakano langlen papa phata bigi macha nang noina sawlaptana ka tawri khangmina noi asomna khambado yamna sawna imungda sangki somda anauna mana nepa angang sing aduda chaiba ngangba tawri nathi bongdia boras gaibada tinggoy hambadung sai aduga makhoi mari phawba phuba ngamde abana khoi iyamba bu mama thada lakane daine ayara tawingde nakhoi nektok saruk amaiba ama tawragare but thajil laga halam ban hena phai kesu loitaba ai bangdo phone taw posu pokhai daba bangdo ngasi de pokhai henge se yamba parabani ai bang yamba kayo nang tori buse ha nang na pau pira inena munje se karino nang na makhoi khara yaw khibani hairabadi karino sem sarodro
ꯏꯌꯥꯝꯕꯅꯗꯤ ꯃꯥꯗꯨ ꯆꯠꯈ꯭ꯔꯦ ꯆꯠꯇ꯭ꯔꯤꯗꯨ ꯄꯥꯎ ꯄꯤꯔꯛꯎꯗꯪ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯔꯦ ꯊꯤꯕꯣꯡ ꯆꯥꯎꯁꯤꯡꯁꯤꯗꯤ ꯅꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗꯣ ꯅꯊꯨꯟꯗ ꯄꯥꯜꯂꯤ ꯅꯊꯤ ꯐꯥꯏꯕꯗ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯎꯈꯤꯗꯅꯅꯦ ꯕꯨꯗꯤ ꯂꯧꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯣꯏ ꯊꯝꯃꯨ ꯊꯤꯕꯣꯡ ꯆꯥꯎꯁꯤꯡꯁꯤꯗꯤ ꯅꯈꯣꯏ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯎꯔꯒ ꯌꯥꯝ ꯐꯨꯅꯤꯡꯉꯤ ꯑꯗꯣ ꯏꯌꯥꯝꯕ ꯁꯦꯟꯗꯤ ꯀꯔꯤꯒꯤ ꯁꯦꯟ ꯀꯔꯤꯒꯤ ꯁꯦꯟꯅꯣ ꯑꯆꯥꯛꯄ ꯃꯩꯗ ꯀꯤꯔꯛꯀꯅꯨ ꯀꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯧꯔꯣ ꯃꯁꯤꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯣ ꯊꯤꯅ ꯉꯥꯡꯉꯒ ꯇꯥꯟꯈꯤꯕꯅꯤ ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯁꯦꯟꯗꯣ ꯑꯣꯖꯥꯗ ꯑꯣꯏꯅ ꯍꯩꯊꯔꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯒꯤ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯟꯕꯤ ꯑꯣꯖꯥ ꯄꯩꯁꯥꯒꯤꯗꯤꯅꯦ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯅꯪꯒꯤ ꯊꯕꯛꯁꯤꯗꯤ ꯅꯪꯅ ꯀꯔꯝ ꯆꯥꯎꯕꯒꯤꯅꯤꯅꯦ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯉꯝ ꯁꯦꯠꯇꯅ ꯆꯠꯅꯒꯗꯕꯅꯤ ꯑꯣꯖꯥ ꯐꯔꯦ ꯍꯌꯦꯡ ꯁꯦꯟꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯀꯣ ꯍꯜꯂꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯅꯥꯎꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯄ꯭ꯂꯥꯏꯃꯟꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯝꯕꯗꯨ ꯂꯧꯕ ꯈꯔ ꯂꯥꯛꯍꯜꯂꯨ ꯍꯥꯏꯅ ꯐꯣꯟ ꯇꯧꯈꯤ ꯃꯗꯨꯗ ꯃꯃꯥ ꯍꯦꯟꯊꯣꯏꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯈꯝꯕꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯂꯧꯔꯨꯅꯕ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕ ꯑꯣꯏꯕꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯗꯤ ꯃꯄꯥꯕꯨꯡ ꯄ꯭ꯂꯥꯏꯃꯟꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯇꯞꯅ ꯊꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯄ꯭ꯂꯥꯏꯃꯟꯅ ꯌꯨꯝꯗ ꯆꯠꯅꯅꯕ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯈꯝꯕꯗꯣ ꯂꯥꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯍꯪꯉꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯈꯝꯕꯅ ꯃꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯑꯣꯛꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯈꯝꯕꯗꯨ ꯄꯥꯈꯠꯇꯨꯅ ꯃꯄꯥꯕꯨꯡꯅ ꯌꯨꯝꯂꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯄꯥꯕꯨꯡꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯃꯣꯜꯂꯤ ꯊꯧꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯝꯕꯁꯨ ꯌꯥꯡꯅ ꯊꯧꯒꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯄꯦꯁꯦꯟꯖꯔ ꯄꯨꯔꯛꯄ ꯃꯦꯖꯤꯛ ꯚꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯄꯥꯕꯨꯡ ꯄ꯭ꯂꯥꯏꯃꯟꯒꯤ ꯒꯥꯔꯤ ꯑꯗꯣ ꯈꯪꯊꯧ ꯊꯧꯖꯤꯟꯈꯤ ꯃꯗꯨꯗ ꯚꯦꯟ ꯑꯗꯨꯅ ꯊꯣꯝꯕꯗꯒꯤ ꯄ꯭ꯂꯥꯏꯃꯟ ꯃꯀꯣꯛꯇ ꯀꯣꯏꯂꯥꯁ ꯑꯗꯨꯅ ꯌꯩꯕꯗ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤ ꯑꯁꯨꯝꯅ ꯈꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯅꯕ ꯃꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯄ꯭ꯂꯥꯏꯃꯟꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯗꯥꯛꯇꯔꯗ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗꯣ ꯍꯣꯠꯅꯈꯤꯗ꯭ꯔꯤ ꯈꯝꯕ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯄꯥꯕꯨꯡꯗꯣ ꯊꯦꯡꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯈꯝꯕꯅ ꯀꯞꯂꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯇꯝꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏꯕꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯅꯦꯝꯕ ꯑꯣꯏꯔꯤꯕ ꯈꯝꯕꯒꯤ ꯃꯕꯣꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯀꯠꯅꯈꯤ ꯁꯣꯝꯗꯅ ꯑꯅꯥꯎꯗꯣ ꯄ꯭ꯂꯥꯏꯃꯟ ꯁꯤꯔꯦ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯍꯥꯟ ꯄꯤꯔꯝꯕ ꯂꯥꯛ ꯑꯃꯗꯨꯒꯤ ꯃꯊꯛꯇ 10,000 ꯍꯥꯞꯆꯤꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅꯕ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯈꯝꯕꯗꯣ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯆꯥꯅ ꯌꯧꯔꯝꯂꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥꯃꯨꯛ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯤ ꯈꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯤ ꯈꯝꯕꯒꯤ ꯃꯕꯣꯛꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯂꯥꯏꯃꯟꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯀꯞꯂꯤ ꯍꯦꯟꯊꯣꯏꯕꯤ ꯑꯩꯁꯤ ꯍꯟꯗꯛꯇꯤ ꯃꯪꯍꯥꯒꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯏ ꯑꯗꯨꯒꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅꯁꯨ ꯇꯧꯏ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯊꯣꯛꯎꯕꯗꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯃꯇꯝꯗꯣ ꯂꯥꯛꯑꯕ ꯖꯥꯠꯂ ꯀꯩꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯩꯍꯩꯗꯦꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄꯗꯨꯗ ꯂꯥꯏꯇꯤꯟꯒ ꯎꯅꯔꯕ ꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯏꯁꯥꯁꯦ ꯁꯨꯡ ꯅꯨꯡꯉꯥꯏꯇꯦ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯃꯅꯨꯡ ꯆꯪꯈꯤ ꯑꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯊꯣꯔꯛꯇꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯈꯠꯇꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯩꯅ ꯊꯣꯡ ꯑꯗꯣ ꯄꯥꯏꯔꯨꯕꯗꯨꯗꯤ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯑꯩꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯏꯁꯥ ꯁꯤꯡꯗꯣꯛꯏ
ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯤ ꯑꯃꯅ ꯒꯝ ꯒꯝ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯩ ꯈꯣꯡ ꯃꯐꯝ ꯈꯪꯗꯗꯅ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯂꯥꯛꯄꯗ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ꯫ ꯃꯗꯒꯤ ꯑꯩꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯂꯥꯏꯃꯟꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯂꯩꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯗꯣ ꯍꯧꯒꯠꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯗꯣ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯈꯤꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯔꯛꯂꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯥ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ 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 ꯊꯤꯜꯂꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯀꯣꯛ ꯀꯣꯛ ꯊꯤꯟꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯀꯤꯅ ꯀꯤꯅ ꯃꯅꯤꯡꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯈꯔ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯈꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯍꯅꯨꯕꯤ ꯑꯗꯨꯒꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯂꯒ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯁꯥꯔꯩ ꯍꯧꯕꯗꯧꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯈꯝꯕꯒꯤ ꯃꯕꯣꯛꯅ ꯈꯝꯕꯗ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯆꯣ ꯍꯥꯏꯈꯤ꯫ ꯈꯝꯕꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯃꯕꯣꯛꯇ ꯄꯤꯔꯤ꯫ ꯃꯗꯨꯗ ꯃꯕꯣꯛꯅ ꯏꯁꯤꯡꯗ ꯀꯔꯤꯅꯣ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯃꯧ ꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤꯗ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯋꯥꯈꯜ ꯂꯥꯛꯄ ꯑꯗꯨꯗ ꯈꯝꯕꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯃꯥ ꯍꯦꯟꯊꯣꯏꯕꯤꯅ ꯃꯈꯨꯠꯇꯨ ꯃꯅꯤꯡꯊꯣꯡꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯅꯤꯡꯊꯣꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯍꯥꯡꯉꯒ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯔꯤꯃꯨꯛ ꯋꯥꯡꯕ ꯑꯃ ꯑꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯑꯩꯗꯤ ꯃꯤꯍꯨꯟ ꯆꯤꯟꯈꯠꯈ꯭ꯔꯦꯗꯅ꯫ ꯃꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯗ ꯈꯪꯉꯤ ꯃꯅꯤꯡꯊꯣꯡ ꯍꯥꯡꯉꯤ ꯍꯥꯏꯕ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯅꯤꯡꯊꯣꯡꯅ ꯍꯥꯡꯉꯒ ꯂꯩꯔꯤꯕꯗꯣ ꯁꯨꯡꯎ ꯎꯈꯤꯗꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄ ꯇꯥꯕꯗꯒꯤ ꯈꯝꯕ ꯑꯃꯗꯤ ꯃꯕꯣꯛ ꯍꯅꯨꯕꯤꯗꯣ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯈꯝꯕꯅ ꯄꯔꯞ ꯄꯔꯞ ꯆꯠꯂꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯈꯝꯕꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯂꯣꯟꯖꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯐꯥꯎꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯃꯗꯨꯗ ꯈꯝꯕꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯈꯤꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯕꯣꯛꯅ ꯀꯩꯗꯧꯔꯒꯦ ꯈꯝꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯝꯕꯅ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯣꯛ, ꯍꯨꯏ ꯑꯃ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯌꯦꯡꯕꯅꯤ ꯑꯁꯨꯝꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯃꯕꯣꯛꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯍꯧꯒꯠꯍꯜꯂꯤ꯫ ꯈꯝꯕꯁꯨ ꯍꯣꯏ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯍꯦꯟꯊꯣꯏꯕꯤꯕꯨ ꯁꯧꯗꯨꯅ ꯐꯃꯨꯡꯗ ꯄꯣꯔꯛꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯟꯊꯣꯏꯕꯤꯗꯨ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯈꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯈꯝꯕꯒꯤ ꯃꯕꯣꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯎꯗꯣ ꯃꯍꯥꯛ ꯃꯈꯣꯏ ꯈꯨꯜꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯀꯣꯛꯇ ꯍꯦꯝꯂꯦꯠ ꯎꯞꯄꯤ꯫ ꯑꯗꯨꯅ ꯀꯅꯥꯁꯨ ꯃꯥꯕꯨ ꯑꯅꯥꯎꯅꯤ ꯍꯥꯏꯅ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜꯗ ꯆꯪꯉꯛꯄꯗ ꯃꯈꯣꯏ ꯈꯔꯅ ꯍꯟꯗꯛ ꯄ꯭ꯂꯥꯏꯃꯟꯅ ꯂꯩꯈꯤꯗꯕꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯒ ꯁꯣꯔ ꯁꯠꯄꯅꯤ ꯍꯥꯏꯅꯤꯅꯦ, ꯃꯥꯁꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯑꯒ ꯐꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯑꯅꯥꯎ ꯍꯣꯇꯦꯜ ꯑꯗꯣ ꯆꯪꯉꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯅꯥꯎ ꯃꯁꯥ ꯑꯗꯣ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯁꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯏꯝꯐꯥꯜ ꯂꯣꯝꯗ ꯃꯌꯨꯝ ꯍꯣꯡꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯝꯂꯒ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ꯫
ꯃꯍꯥꯛꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯈꯝꯕ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ ꯃꯗꯨꯗ ꯈꯝꯕꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯪꯉꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯈꯝꯕꯗꯣ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯗ ꯃꯥꯅ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯈꯤ ꯃꯗꯨꯗ ꯃꯃꯥꯅ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯍꯟꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯂꯩꯔꯤꯉꯩ ꯈꯝꯕꯒꯤ ꯃꯕꯣꯛꯅ ꯈꯝꯕꯕꯨ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯈꯝꯕꯁꯨ ꯍꯣꯏ ꯇꯥꯔꯦ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯍꯦꯟꯊꯣꯏꯕꯤ ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯅꯥꯁꯣꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯊꯣꯏꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯝꯈ꯭ꯔꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯃꯪꯗ ꯆꯠꯄꯒꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯗꯣ ꯍꯩꯅꯧꯖꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯈꯠꯂꯛꯄꯒꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯈꯠꯂꯛꯏ ꯑꯁꯨꯝꯅ ꯐꯅ ꯋꯥꯡꯅ ꯀꯥꯔꯛꯂꯕ ꯃꯇꯨꯡ ꯎꯁꯥ ꯑꯃꯗ ꯂꯦꯞꯂꯒ ꯎꯁꯥ ꯑꯃꯗ ꯄꯥꯏꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯍꯦꯟꯊꯣꯏꯕꯤ ꯆꯣꯡꯊꯔꯣ ꯌꯥꯔꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯁꯦ ꯆꯣꯡꯊꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯗꯣ ꯋꯥꯡꯂꯕ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯃꯥꯅ ꯆꯣꯡꯊꯔꯛꯄꯗ ꯂꯩꯃꯥꯏꯗ ꯕꯝ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯝꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯃꯥꯒꯤ ꯀꯥꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯄꯔꯞ ꯆꯪꯉꯛꯏ ꯃꯗꯨꯗ ꯃꯃꯥꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯪꯗ ꯍꯧꯖꯤꯛ ꯎꯈꯤꯕꯗꯣ ꯃꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯑꯩꯒꯤ ꯏꯃꯥꯡꯗꯣ ꯑꯋꯥꯡꯕ ꯗꯣꯂꯥꯟꯗꯒꯤ ꯇꯥꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯃꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯣꯏꯀꯧ ꯀꯧꯕ ꯑꯗꯨꯗ ꯃꯕꯣꯛꯁꯨ ꯇꯥꯔꯗꯨꯅ ꯍꯥꯏ ꯅꯃꯥꯗꯨ ꯂꯩꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯈꯝꯕꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯄꯗ ꯃꯃꯥꯗꯣ ꯍꯩꯅꯧꯖꯣꯝ ꯃꯈꯣꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯀꯞꯄꯗꯨꯗ ꯃꯥꯒꯤ ꯃꯕꯣꯛꯁꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯟꯅꯔꯗꯨꯅ ꯊꯣꯛꯅꯔꯛꯂꯤ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯉꯛꯅꯈꯤ ꯑꯃꯗꯤ ꯀꯤꯕꯁꯨ ꯐꯥꯎꯅꯈꯤ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ ꯈꯝꯕ ꯍꯟꯗꯛ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯊꯪ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯋꯥꯈꯜ ꯈꯪꯄꯤꯛ ꯄꯤꯛꯁꯤꯟꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯈꯝꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯕꯣꯛꯅꯁꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯗꯨꯅ ꯍꯟꯗꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄ ꯑꯃꯗꯤ ꯃꯆꯥ ꯃꯃꯧ ꯄꯨꯟꯅ ꯃꯊꯪ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯏꯃꯟ ꯅꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕꯗꯣ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯕꯣꯛꯄꯨ ꯁꯦꯕꯥ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯈꯝꯕꯗ ꯌꯦꯡꯂꯒ ꯑꯕꯣꯛꯀꯤ ꯈꯝꯕ ꯑꯕꯣꯛꯁꯨ ꯅꯪꯒꯤ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯃꯇꯨꯡ ꯏꯟꯈꯤꯒꯗꯕ ꯃꯥꯜꯂꯤ ꯈꯪꯗ꯭ꯔꯦ ꯏꯁꯨꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯤ ꯕꯣꯕꯣꯛ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯕꯣꯛ ꯀꯩꯗꯧꯕꯒꯤ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤꯕꯅꯣ ꯅꯁꯨ ꯈꯝꯕ ꯂꯩꯔꯤꯕꯁꯤꯗꯤ ꯈꯝꯕ ꯑꯩ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯕꯣꯛ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯕꯣꯛ ꯅꯪꯒꯤ ꯄꯨꯄꯨꯗꯣ ꯊꯤꯀꯥ ꯃꯨꯟꯅꯕꯗ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯕꯣꯛꯀꯤ ꯈꯝꯕ ꯅꯣꯏ ꯄꯨꯄꯨꯁꯦ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯝꯕꯒꯤ ꯃꯄꯨ ꯂꯣꯝꯁꯦꯜꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜ ꯃꯅꯤꯡꯒꯤ ꯍꯩꯅꯧꯖꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯝꯂꯤ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯁꯣꯔꯣꯠ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯏꯕ ꯑꯗꯨꯗ ꯌꯥꯔꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯂꯩꯅ ꯍꯨ ꯀꯔꯤꯅꯣ ꯑꯩꯅꯦ ꯏꯁ ꯅꯠꯇꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ
ꯊꯥꯡꯗꯨꯅ ꯀꯊꯤꯜꯂꯝꯃꯗꯤ ꯑꯩꯗꯤ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ ꯅꯪꯅꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕꯗꯤ ꯑꯗꯣ ꯃꯈꯣꯏ ꯕꯕꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯂꯥꯏꯁꯟꯅꯕ ꯍꯥꯏꯕꯗꯨꯔꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯃꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤꯕꯅꯤ ꯃꯁꯤ ꯍꯦꯛ ꯐꯪꯕꯒ ꯑꯩꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯈꯥꯟ ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦ ꯑꯗꯨꯕꯨꯅꯦ ꯐꯠꯇꯕꯗꯤ ꯑꯣꯏꯍꯟꯕꯤꯅꯨꯀꯣ ꯃꯥꯏꯕ ꯌꯥꯝꯅ ꯍꯩꯕꯁꯦ ꯂꯥꯏꯅ ꯅꯝꯃꯒ ꯍꯥꯜꯂꯤ ꯍꯥꯏꯅꯕꯅꯤꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯀꯩꯗꯧꯅ ꯊꯨꯔꯨꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯆꯠꯂꯣ ꯍꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯆꯪꯖꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯂꯩꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯅ ꯆꯪꯈꯤꯕꯒ ꯂꯣꯝꯁꯦꯜꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯥꯌꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯣ ꯆꯠꯊꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯂꯥꯏ ꯀꯌꯥ ꯑꯃ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯃꯃꯥꯏ ꯄꯥꯟꯗꯕ ꯀꯤꯔꯕ ꯂꯥꯏꯃꯨ ꯀꯌా ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯗꯨꯗ ꯂꯣꯝꯁꯦꯜꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯐꯪꯗ꯭ꯔꯤ ꯂꯩꯐꯝꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏ ꯀꯌꯥꯅ ꯁꯪꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯝꯁꯦꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯑꯩ ꯃꯈꯣꯏꯕꯨ ꯀꯧꯒꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝꯁꯤꯡ ꯇꯥꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯈꯨꯇꯨꯝ ꯇꯥꯁꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯃꯥꯅ ꯀꯧꯒꯦ ꯇꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯀꯧꯔꯛꯏꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯝꯗꯨꯅ ꯀꯧꯈꯤ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯀꯧꯕꯒ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯈꯤ ꯃꯗꯨꯗ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯁꯨ ꯋꯥꯈꯜ ꯂꯥꯛꯏ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯤꯗꯤ ꯁꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯣꯡꯗꯤ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯏꯗꯤ ꯂꯣꯏꯁꯤꯟꯈꯤ ꯃꯗꯨꯗ ꯂꯣꯝꯁꯦꯜ ꯋꯥꯕꯅ ꯇꯞ ꯇꯥꯈꯤ ꯑꯃꯗꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯄꯣꯠ ꯑꯃ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯝꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯇꯨꯝꯕ ꯃꯀꯨꯗꯨꯕꯨ ꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈꯤ ꯂꯣꯝꯁꯦꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯟꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯂꯥꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯂꯣꯝꯁꯦꯜꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯦꯂꯩꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯉꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯣꯝꯁꯦꯜꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯣꯖꯥ ꯃꯥꯡꯒꯣꯜꯖꯥꯎ ꯂꯥꯛꯍꯧꯔꯤ ꯍꯥꯏꯗꯨꯅ ꯇꯝꯈꯤ ꯃꯗꯨꯗ ꯂꯣꯝꯁꯦꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯥꯅ ꯊꯣꯔꯛꯄꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ ꯃꯗꯨꯗ ꯂꯣꯝꯁꯦꯜꯁꯨ ꯑꯣꯖꯥ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯣꯖꯥ ꯃꯥꯡꯒꯣꯜꯖꯥꯎꯅ ꯂꯥꯛꯄꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯅ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯕ ꯃꯗꯨ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗ ꯑꯣꯖꯥꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯗꯕ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯏꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯣꯖꯥꯗ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯝꯁꯦꯜ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯂꯣꯝꯁꯦꯜꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯑꯅꯥꯕ ꯑꯁꯦ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯥꯏꯈꯤꯕ ꯀꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯄꯨꯖꯥ ꯑꯃ ꯇꯧꯅꯕ ꯍꯥꯏꯈꯤ ꯇꯧꯒꯗꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯧꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯈ꯭ꯔꯤ नुमिदांगी पुंग मापनमुक तरक्लै मतम अदुदा अमाइबा लोमसंगना अमाइबा मांगोल जाउदा ओजा थबक हौनब तौरसी युमजाइदा मई हौबिरो
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝꯖꯥꯏꯗ ꯃꯩ ꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯗꯨꯡ ꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯃꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯝꯁꯦꯜ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡꯗ ꯑꯁꯤꯕꯒꯨꯝ ꯌꯦꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯕꯥꯔꯤꯁꯤꯡꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯝꯕꯗꯒꯤ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯅꯥꯕ ꯑꯁꯤ ꯄꯨꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯍꯟꯐꯝꯗ ꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯒꯅꯤ ꯍꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯗꯣ ꯇꯨꯡꯗ ꯍꯟꯗꯣꯛꯇꯨꯅ ꯂꯣꯡꯅ ꯇꯥꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯆꯪꯁꯤꯟꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯁꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯑꯅꯥꯕ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯊꯛꯅꯅꯕ ꯍꯤꯗꯥꯛ ꯈꯔꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯅꯥꯁꯤꯡ ꯑꯗꯣ ꯐꯨꯠꯂꯒ ꯅꯣꯡꯃꯗ 3ꯂꯛ ꯄꯤꯊꯛꯎ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯣ ꯂꯣꯝꯁꯦꯜꯁꯨ ꯇꯥꯈꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯅꯈꯤꯕ ꯁꯦꯟꯐꯝꯗꯨ ꯊꯧꯔꯥꯡ ꯇꯧꯕꯤꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯍꯩꯕꯅꯤ, ꯍꯩꯕꯒꯤ ꯃꯇꯤꯛ ꯂꯥꯏꯌꯦꯡꯃꯟꯁꯨ ꯆꯥꯎꯏ꯫ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯁꯦꯟꯐꯝꯗꯨ ꯄꯤꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯗꯨꯅ ꯐꯅꯤ ꯐꯅꯤ ꯑꯣꯖꯥ, ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯟ ꯊꯤꯅꯅꯕ ꯇꯧꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜꯅ ꯐꯠ ꯆꯪꯂꯛꯂꯒ ꯑꯣꯖꯥ ꯃꯥꯡꯒꯣꯜꯖꯥꯎ, ꯅꯠꯇꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯍꯩ ꯑꯁꯤꯕꯨ ꯑꯗꯨꯝꯅ ꯂꯣꯟꯅ ꯌꯣꯟꯅꯕ꯭ꯔꯣ? ꯑꯩꯗꯤ ꯑꯣꯖꯥꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯩꯕꯒꯤ ꯃꯇꯤꯛ ꯁꯦꯟꯁꯨ ꯆꯥꯎꯕꯅꯤ ꯀꯥꯏꯗꯅ ꯅꯪꯅ ꯁꯦꯟꯗ ꯆꯣꯞꯄꯗꯨ ꯑꯗꯨꯝ ꯆꯣꯞꯆꯧ, ꯀꯔꯤꯒꯤ ꯑꯩ ꯑꯃꯨꯛ ꯄꯛꯁꯤꯜꯂꯤꯕꯅꯣ? ꯑꯃꯥꯏꯕ ꯂꯣꯝꯁꯦꯜ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯝꯁꯦꯜꯗꯨ ꯁꯥꯎꯗꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯁꯦꯟꯗ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯥꯏꯅꯕꯗꯣ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯥꯈꯤ꯫ ꯃꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯒ ꯈꯜꯂꯤ, ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯪꯍꯥꯠ ꯍꯥꯠꯄ, ꯂꯝꯕꯤꯗ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯋꯥ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯐꯩ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜ ꯉꯔꯥꯡꯒꯤ ꯃꯥꯅ ꯀꯧꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯣꯝꯁꯦꯜꯅ ꯅꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯃꯥꯏꯕ ꯊꯤꯕꯗ ꯈꯔ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯀꯟ ꯑꯀꯟꯕ ꯁꯣꯟꯗꯨꯅ ꯃꯥꯅ ꯀꯧꯔꯤꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕు ꯆꯩ ꯊꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯤꯅꯅꯕ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯗꯨꯅ ꯑꯔꯨꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯊꯥꯔꯛꯄ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯈꯔꯅ ꯂꯣꯝꯁꯦꯜꯗ ꯑꯌꯦꯠꯄ ꯄꯤꯔꯤ꯫ ꯑꯃꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯣꯝꯁꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯒꯤ ꯃꯁꯤꯡꯅ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯄ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯃꯥꯅ ꯋꯥꯈꯜ ꯐꯨꯝꯕꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯣꯝꯁꯦꯜꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯂꯩꯗꯣ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯣꯝꯁꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯒ ꯁꯦꯝꯃꯕ, ꯃꯁꯤ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯑꯗꯨꯒ ꯃꯁꯤ ꯑꯔꯨ ꯑꯔꯨꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯏꯔꯤꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯌꯥꯝꯗ ꯑꯩꯁꯦ ꯂꯥꯏꯅ ꯅꯝꯕꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯪꯅ ꯊꯣꯛꯄ ꯈꯨꯝꯗꯨꯅ ꯋꯥ ꯂꯣꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯂꯣꯝꯁꯦꯜ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯗ ꯃꯥꯒꯤ ꯃꯕꯣꯛ ꯃꯦꯂꯩꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯑꯗꯣ
ꯂꯤꯔꯤ ꯃꯗꯨꯗ ꯈꯝꯕꯅ ꯑꯕꯣꯛ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯀꯥꯏꯗ ꯂꯩꯕꯒꯦ ꯑꯁꯣꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯕꯣꯛꯅ ꯅꯄꯥꯕꯨꯡ ꯍꯣꯏꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯈꯤꯗ ꯃꯗꯨꯗ ꯈꯝꯕꯅ ꯑꯗꯨꯒ ꯑꯕꯣꯛꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨ ꯊꯤꯀꯥ ꯇꯧꯕꯗ ꯁꯤꯕꯅꯤ ꯍꯥꯏꯖꯤꯜꯂꯤꯕ ꯍꯩ ꯃꯗꯨꯗꯤ ꯑꯩꯅ ꯅꯄꯨꯁꯤ ꯏꯝꯐꯥꯜ ꯃꯆꯥꯒ ꯁꯪꯒ ꯇꯧꯗꯅ ꯊꯤꯀꯥꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯗꯨꯗ ꯃꯌꯥꯝꯅ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯍꯥꯏꯖꯤꯟꯕꯅꯤꯅꯦ ꯑꯣ ꯑꯗꯨ ꯏꯕꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯄꯨꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯗꯣ ꯀꯥꯏꯗ ꯊꯝꯒꯦ ꯍꯩ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯑꯝꯕꯥꯔꯤ ꯑꯃꯟꯕꯗ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯕꯣ ꯃꯗꯨ ꯄꯥꯔꯒ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯇꯧꯔꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕꯁꯤ ꯅꯪꯅ ꯂꯩꯇꯥꯏꯅꯔꯛꯎꯀꯣ ꯑꯕꯣꯛ ꯑꯩ ꯁꯣꯏꯗꯅ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯕꯣꯛ ꯑꯁꯨꯝꯅ ꯈꯝꯕꯗꯣ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯝꯕꯥꯔꯤ ꯑꯃꯟꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯈꯝꯕꯗꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯝꯕꯥꯔꯤ ꯑꯃꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯎꯄꯨ ꯑꯝꯕꯥꯔꯤ ꯑꯗꯨ ꯊꯥꯏꯅꯒꯤ ꯆꯀꯥ ꯄꯥꯟꯕ ꯐꯃꯨꯡ ꯃꯥꯟꯕ ꯎꯄꯨ ꯑꯗꯨꯕꯨꯅꯤ ꯈꯝꯕꯅ ꯎꯄꯨ ꯑꯗꯣ ꯍꯥꯡꯒꯠꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯌꯦꯡꯉꯨꯕꯗ ꯃꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠ ꯑꯃꯗꯤ ꯑꯃꯟꯕ ꯎꯅ ꯁꯥꯕ ꯃꯨꯔꯩꯅꯕ ꯎꯄꯨ ꯃꯆꯥ ꯄꯥꯛꯁꯤ ꯃꯥꯟꯕ ꯑꯃꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨ ꯊꯦꯡꯅꯕꯗ ꯎꯅ ꯁꯥꯕ ꯇꯔꯪꯑꯣꯏ ꯄꯥꯛꯁꯤ ꯑꯣꯏꯅ ꯇꯧꯕ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯕꯣꯛꯇ ꯁꯣ ꯑꯗꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯣ ꯈꯨꯝꯂꯛꯈꯤꯗꯦ ꯈꯝꯕ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯂꯛꯏ ꯅꯨꯡꯍꯤꯛꯅꯅ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯈꯝꯕ ꯃꯁꯥ ꯑꯗꯣ ꯍꯤꯛꯊꯈ꯭ꯔꯦ ꯀꯟꯅ ꯂꯥꯎꯕ ꯀꯞꯄꯁꯨ ꯉꯝꯗ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯌꯨꯝꯊꯪꯅꯕꯗ ꯆꯠꯇꯨꯅ ꯃꯤ ꯀꯧꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯑꯗꯨ ꯊꯣꯔꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯈꯝꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯝꯕꯅ ꯑꯕꯣꯛꯇꯣ ꯑꯩꯅ ꯀꯧꯕꯗ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯈꯤ ꯃꯗꯨꯗ ꯀꯀꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯩ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯑꯕꯣꯛ ꯃꯦꯂꯩꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ ꯅꯈꯣꯏ ꯈꯔ ꯑꯃꯨꯛꯇ ꯂꯥꯎꯍꯩ ꯑꯩ ꯍꯥꯟꯅ ꯍꯜꯂꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯈꯝꯕꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯒ ꯑꯇꯩ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯔꯤ ꯃꯗꯨꯗ ꯑꯕꯣꯛ ꯃꯦꯂꯩꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯈꯝꯕꯗꯣ ꯀꯞꯄ ꯋꯥꯔ ꯃꯥꯜꯂꯤ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯃꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯃꯅ ꯈꯝꯕ ꯁꯦ ꯍꯧꯒꯠꯂꯨ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯁꯤ ꯁꯦꯅꯦ ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣꯅꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯛꯂꯛ ꯂꯥꯛꯇꯨꯅ ꯃꯕꯣꯛꯀꯤ ꯑꯝꯕꯥꯔꯤ ꯎꯄꯨ ꯑꯃꯟꯕ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯂꯧꯊꯣꯛꯂꯝꯕ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯈꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯑꯃꯅ ꯀꯩꯗꯧꯔꯒꯦ ꯈꯝꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯈꯝꯕꯅ ꯏꯗꯣꯝꯆꯥ ꯁꯤꯗ ꯑꯩꯅ ꯎꯄꯨ ꯃꯆꯥ ꯑꯃ ꯊꯅꯝꯕꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯅꯣꯏ ꯑꯕꯣꯛꯀꯤ ꯎꯄꯨꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯃꯤ ꯇꯤꯜꯂꯛꯑꯕꯅꯤꯅ ꯆꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕ ꯇꯥꯏ ꯍꯣꯏ ꯐꯔꯦ ꯏꯗꯣꯝꯆꯥ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯝꯕꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯕ ꯍꯧꯈ꯭ꯔꯤ ꯈꯝꯕ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕ ꯑꯅꯥꯎꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯈꯝꯕ ꯃꯕꯣꯛꯀꯤ ꯁꯣꯔꯥꯠꯁꯨ ꯅꯤꯡꯊꯤꯅ ꯇꯧꯈ꯭ꯔꯤ
Noman numidangi matamni khamba phamungda asum hiplambadagi khamhai khangjin oina phuk haugalai numitu nongsu kana tari khakpa lawba sulepte khamba makhongda sandal tongane haiba phawba kauduna makhoi kusu khulai thamba ka aduda parprap lai aduga nungthang ama tap paikhi aduga nungthang ado puduna maboki upu amanba adugi manakta parprap laklei aduga upu ado hangdui masdigi mahangna mabokna hairamba upu ado lokhatlaga laimaiga thami madugi matung mana pairakpa nungthang aduna upu adugi so ado phakairami so adu phakaibada lairek khara ro ahum thokna yaurami ro amamamda lairek ahum oi punna lairek mapanni madu ubada khamba ngaihakti kari tawudabano khanduna yinglaga lei masidagi mahagna lairek ama paikhatli aduga munna yengi masidagi semai mathang haigat tuna yengbada leiwa mantrana pik thanna iraba lairek wairamki amadi leiwa singadu sijinnabada sangadaba potlam chairam singsu irami lairek ado khambana chawyeng yenglaba matung hanagi mafamda tapna thammi matam maduda sena amasu upu adugi mataida yarami maruda khambana sena ado phaktok tuna yengubada wahai khara irami marudi lairek singasi paba haukrabadi lairek mapanasi loina padaba yadi haiduna irami maruda khambana matai thangba lairek ama paikhatlaga upu ado amuk khumjalli aduga maboki upu aduda hapsillamlaga lairek ado paiduna magi kada laklei aduga lairek ado paba hauki asumna khamba upu aduda yauriba lairek singado asum parakpana sahi amamuk haukrei nongmagi numitni khambadu numidang wairam ama dukanda pot leiba thoroi maduda dukan mapu aduna khambada ibungo khamba nangbu nasamnanaga du kaktana khotana nakoina ranga du kaktana nana leiba yadabro hoi wakhal budi nungairamoi adubune haujikti punamag haukredana laibakta tamlambani khandoktana nangi tungi punsigidama khanba matam morine nangbo hoi yamba iyambana haibiribado yamna sumi adubu ai thabak amakhak tawunaba honajari masi lodriba phawbadi ai asuna sum leikhigeda nangi thabak tu anau hatpa natro he halwibo ai khoina yai maral leibanina ma haujikti khunlasi thaduk lamleraga imphal da leikhredana hai ngai khun hei ma di sangaga yam saudana senga yam paire haina taida hoi yamba ai su aduna tai phare adudi yamba yamuk chalugige hoi yoro asumna khambadu pot khara leiraga mayumda halakhi mayum yoraga mahakna mana lerakliba pot singado thanamlaga tumina phamlaga lei adugo wakhan khali kari anaudu senjamna paire haiba phai paisnu mana toriba haibado bulamdai gi thongmaina khangan ngalak lambagumani khangadidra magi leiphamdu ngarang itau lembana hairakpadubu aibu kaukhren sidari ikhibani se aibu swaja thamkhidaine sidalere adudi magi photo du khakta ngairase hai leire akhoi babaga maga kamin nikhibagi group photo ama lekhibani arudagi lokthok asomna khallaga khambana anaugi photo ado makhoigi group photo adudagi lokthoi aduga anaugi photo aduda munna yengaga haukraba matamgi mama mapa amadi mabuka nungsinina leiramba amadi makhoina mabu thadok lamlaga satkibagi tangkak singado mathang ningsinglakli masidagi khambadu saksangda prap chatlaga saksang adudagi ising khara kallaga lewa ma soli aduga anaugi photo aduda haithrai mana adumna tawbo aduda somda phammaga mayanga wari sanaramba anaudo masada karinoma jiri chenthabadawna tawrakhi maramaduna mahak karino haiduna phuk hawalaga phrang songi maruda mayamna kaidoroge nangna tawridubo haiduna hanglai maruda anauna kaisunuteda sida timna makarakpa aduini asi haina khumduna tumina leikhi maruda somda ising haitharamba khambado ising haithaba toklaga photo ado puraga magi kada amuk laklei aduga tibal mathak aduda thammi masidagi mahak chaksangda sangduna numidangi chak thongkhrei
ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯍꯦꯟꯖꯜꯂꯛꯂꯤ ꯈꯝꯕ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯊꯩ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯉꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯣ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕꯥꯛꯇ ꯌꯨꯡꯂꯒ ꯊꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯀꯥꯞ ꯑꯅꯤ ꯆꯠꯊꯣꯛꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯏ ꯑꯃ ꯆꯤꯡꯏ ꯑꯗꯨꯒ ꯂꯩꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯝꯕꯅ ꯈꯨꯕꯤꯅ ꯅꯝꯃꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯌꯨꯡꯈꯠꯇꯨꯅ ꯊꯝꯂꯤꯕ ꯐꯣꯇꯣ ꯑꯗꯣ ꯌꯧꯃꯨꯟꯅꯕ ꯈꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯤꯡꯉꯛꯏ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯅꯥꯎꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯅꯦꯛ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯣ ꯑꯅꯥꯎꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯅꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯒ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯈꯔ ꯑꯃꯨꯛ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯍꯟꯗꯛꯇꯤ ꯑꯅꯥꯎꯗꯣ ꯃꯥꯅ ꯊꯦꯡꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯃꯥꯜꯂꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯑꯅꯥꯎꯗꯣ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯃꯛꯇꯗ ꯒꯥꯔꯤ ꯑꯗꯣ ꯁꯤꯠꯂꯒ ꯇꯨꯈꯤ ꯃꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯅꯥꯎꯗꯣ ꯀꯣꯏꯂꯥꯁ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯅꯥꯎꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯃꯁꯤꯗꯒꯤ ꯑꯅꯥꯎꯗꯨ ICU ꯋꯥꯔꯗꯇ ꯀꯣꯃꯥꯗ ꯂꯩꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯈꯝꯕꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯝ ꯀꯛꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯁꯝ ꯑꯃꯗꯤ ꯃꯀꯣꯏ ꯂꯣꯏꯅ ꯀꯛꯈꯤ ꯅꯨꯃꯤꯠꯇꯨ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯄꯥꯒ ꯊꯕꯛ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯗꯨꯗ ꯈꯝꯕꯅ ꯍꯥꯏꯈꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯑꯩ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯏꯌꯥꯝꯕ ꯑꯩ ꯄ꯭ꯂꯥꯏꯃꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯈꯝꯕ ꯍꯣꯏ ꯃꯥꯅꯦ ꯏꯌꯥꯝꯕ ꯍꯩ ꯅꯪꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯥꯛꯑꯝꯃꯕꯅꯤ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯎꯗꯦ ꯃꯔꯛ ꯃꯔꯛꯇꯗꯤ ꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯃꯕꯅꯤ ꯑꯗꯨꯗ ꯅꯣꯏ ꯌꯨꯝꯗꯗꯤ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯍꯧꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯏꯌꯥꯝꯕ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯡꯐꯩ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯏꯌꯥꯝꯕ ꯑꯩ ꯏꯌꯥꯝꯕꯒꯤ ꯊꯕꯛꯇꯨ ꯌꯥꯎꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯉꯥꯏꯈꯣ ꯑꯩ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯉꯔꯥꯡ ꯈꯝꯕꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯃꯌꯥꯝꯕ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯈꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯝꯕꯗ ꯈꯝꯕ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏꯒꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯣ ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯤꯜ ꯐꯪꯉꯤ ꯑꯗꯨꯒꯤ ꯅꯈꯣꯏ ꯕꯕꯥꯒꯤ ꯁꯤꯌꯥꯔꯗꯣ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯅꯪ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯂꯥꯛꯎꯗꯅ ꯅꯪꯒꯤ ꯁꯤꯌꯥꯔꯗꯣ ꯄꯤꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯨꯟꯒꯦ ꯇꯧꯔꯝꯕ ꯑꯅꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔ ꯃꯥꯜꯂꯦ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯁꯣꯏꯅꯨꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯁꯣꯏꯖꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯈꯝꯕꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯃꯗꯨꯗ ꯈꯝꯕꯅ ꯈꯜꯂꯤ ꯑꯣ खरा फगल अदुदी होरेन थबक अमा तौप तारेदना असमना खल्लगा महाक इमुंगदा संगदुना थबक खरा तौखी सोमदा नाकन अमदना अनाउदु आईसीयूदा लेबदु खराबुदी फगले हाइबबु आसिबगुमनदी लेरिबनी मसिदगी अनाउबु लायेंगलिबा डाक्टर अदुना अनाउगी एमआरआई अदु येंगलबा मतुंग कोकी ओइबा ऑपरेशन अमा अथुबदा तौगनी अदुना सेन खरा थौरांग तौरो हाइरखी असमना टेक टेक तौदुना सेंदी वखाक संगलबनी अदुबु अनाउगी थवाजदी कल्लबदी हाइदुना होनरिबनी नुमिदांगी मतमनी
खंबदु मागी कादा फमलगा लाई खोरम बहरई अदुमना महाना लाई खोरम लकपदा सोमदा अनाउतो सोर चाउना फी कामदुना होन बहरकली माना अदुमना तौरकप अदुदा डॉक्टर नर्सिंग क्वेश्चन सेंदुना माबू लाइकटनरी अदुबु अनाउती सोर चाउना फी होलंबदगी मसा अदो मुसिन मुसलकली अदुगा ममितगी ई तारखी अनाउगी ओइरिबा फिबम मदुदा डॉक्टरना ऑपरेशन अदु हौजिक खुदकता तौदबा याररोय हाइदुना लाख अमा हाना डिपोजिट तौरो हाइरखी मसिदगी मखोय क्वेश्चन सेंदुना लाख अमदो पीदुना अनाउदो ऑपरेशन तौनरबगिदमक्ता ऑपरेशन थिएटर दा इंसिनखी अनाउना ऑपरेशन थिएटर दा इंसिनखिबा मतम मदुदा अनाउगी नुपी यदुना अनाउगी ट्रोली अदुकी मसी यमदा मुसिन मुबा ममी सामी यमा फमलगा लैखिबदो हाइफेट उखी अदुबु ngahakang uramaga phat mangkhibanina kareno haibadudi bap tahodri somdana khambadu murum sonduna mamit chetna uisillaga lairon sonba lepti masigi matung anauto operation loire aduga ICU da amu insinki khambasu kalak peli haibigi matagum momon noaga adumak tumki masigi matung mathangi no ngale khambadu ngarak la amba mayamba adugi yumda mana piramba address aduda lakhi asumna laklaga senpham mado longnakhi khambana senpham madu lawraga thulakpada bazar dagi mana masing khara leige haiduna bazar romda lai mahanga lakpada nupi amakhak masan nupi ge punna pochai mana masing jolambado ubada khambado parprap sangsil latuna mamal hangki por jolam liba do mama masa oramli मसानुपी अदुगी ममिंगना लमगानबी कवी खंबा लमगानबी बु हेक उबा मिकुप मक्तदा अपाम नुसी पोखी असुक नहा वदिबी लैसाबी माना लैतलारना कनखिदुना इकाय हंगोय थादोक्तुना ममागी पोट जोलंबा दुदा अमुक्की हेना नुसीबा पोई पोटसिंग अदु लैरबा मतुंग खंबना सेन पीरबा मतुंग सटलगे हरमलगा महाक युमलोमदा हलकले माना युमलोमदा हलकपदा ट्रैफिक जाम ओइबदगी मागी गाड़ी दो ngahak khami mayam atai su khami maduda langlen do hospital da mamaga mabungagi sak thinbagi lakpada traffic jam oibagi mahak su khamduna leikhi mana khamadu khambagi hek manaktani maduda khambana su langlen bu ukhi langlen su khambabu ukhi wadi hainadi haifeti yengnei khamba thoina khanjiludi mamai do amuk leithokhi adubu langlen di खंबदा अदुमक जेंगदुना लैखी मसिगी मतुंग मयाम गारी सत्पा यारकपदगी मथंग सनरी खंबसु मागी युमदा चतख्री लांगलेनसु हॉस्पिटल दा चतख्री लांगलेन खंबबु अमुक पांब फाउरखी मरमदी हौजिक मखोयगी इमुंग तपना लैखा तारकली मपाबुंगना नाद्रिङैदा मखोय मीगी सेन मयाम अमा तोनखी मरमदी मखोयना लैरिबा इम्फालगी युममदो सेन थिनबा लोइद्री लाख हुमफुदा लमगा कोनना युम यावना लैबनी मदुगी सेन थिननबा होनबदा अवाबा अमा ओइरिङै अनाउना खंना नासिलकबा अदुदा मखोय मकोकता मखुट हापलबनी नुमिदांगी मतमनी खंबदु साका अमत थोंद्री लमगानबीगी वाखलदा पुंगाव ngawri माना वा हंगबदा लमगानबीना इकाई खुंखिबा अमदी मंगोंदा हाइपेता फावबा यंगक्तना मागी कुत्तुना इकाई पोटसिंग अदो पिरखिबसिंगदो निंगसिंगदुना हेनदम नुसिबे हेलकले असमना खंबना मंगदुना लैरिङै मागी युमगी अकोइबदा दुंग सेनबगी मखोल तारखी मदुदा खंबना अइदी भाप अमदा लैरोयदना आसि खल्लगा महाक फामुंगदगी फुखगोलई अदुगा मुरुम लेवामा सोलगा ngasi pujakro hai haiduna lauki mana adumna laupodagi dung selamba do tumina leikhri masidagi khambado phamungda amuk hipkhri tasengna hairabata khambadi laitin si kaya thawoidri masigi matung mahana thakiba lai aduna anawa leiriba hospital aduda lakle matam aduda anawdo anaba henjilakle haiduna mayam question chinaba horoklami maduda khambana tharakpa lai aduna मनाक्ता संगसिलकलगा अनाव के मकोक अदो कन्ना सबसिलकली तौरीबा दो कनामतनदी उब नती अनाव दो सोर फुइन होलमलगा ममित्तगी ई तरकले अदुगा
ꯃꯅꯥꯀꯣꯡꯗꯒꯤꯁꯨ ꯏ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯥꯎꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯥꯎꯗꯣ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯥꯎꯗꯨ ꯃꯌꯨꯝꯗ ꯄꯨꯊꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯁꯨ ꯂꯝꯉꯥꯟꯕꯤꯒ ꯈꯔ ꯈꯔꯗꯤ ꯅꯨꯡꯁꯤꯅꯔꯛꯂꯤ꯫ ꯈꯝꯕꯅ ꯂꯝꯉꯥꯟꯕꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯤ ꯎꯠꯂꯤ, ꯑꯗꯨꯕꯨ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯈꯝꯕꯅꯕꯨ ꯂꯝꯉꯥꯟꯕꯤꯁꯦ ꯈꯨꯗꯛꯇ ꯂꯧꯒꯦ ꯈꯜꯂꯕꯗꯤ ꯅꯣꯡꯃ ꯐꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯅ ꯂꯝꯉꯥꯟꯕꯤꯅ ꯌꯥꯅꯤꯡꯅ ꯏꯀꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯂꯝꯕꯥ ꯆꯥꯟꯅꯗꯦ ꯈꯟꯕꯒꯤꯔ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯎꯖꯗꯨꯅ ꯈꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯌꯥꯅꯅꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯅꯥꯎꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯏꯝꯐꯥꯜꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪꯗ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯌꯥ ꯅꯨꯡꯁꯤꯕ ꯑꯣꯏꯗꯦ꯫ ꯅꯥꯀꯟ ꯑꯃꯗ ꯂꯥꯡꯂꯦꯟꯅ ꯈꯝꯕꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯄꯥꯝꯈꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯈꯝꯕ ꯑꯇꯣꯞꯄ ꯀꯔꯕꯥꯔ ꯃꯈꯜ ꯃꯈꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯒꯤ ꯈꯪꯅꯔꯝꯕ ꯏꯝꯐꯥꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯔꯥꯏ ꯆꯩꯊꯔꯛꯂꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯄꯥꯝꯂꯛꯇꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯈꯝꯕꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯝꯕꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯅ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯨꯝꯗꯒ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯝꯕꯅ ꯁꯥꯎꯗꯨꯅ ꯊꯤꯅ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯇꯨꯡ ꯂꯥꯛꯂꯕꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯀꯤꯍꯟꯈꯤꯕ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯈꯝꯕꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯨꯕꯗ ꯈꯝꯕ ꯂꯝꯉꯥꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯂꯝꯉꯥꯟꯕꯤꯕꯨ ꯍꯥꯠꯅꯅꯕ ꯁꯔꯧ ꯀꯌꯥ ꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯝꯉꯥꯟꯕꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯒ ꯂꯝꯉꯥꯟꯕꯤ ꯂꯝꯉꯥꯟꯕꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯃꯃꯥꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯀꯩꯗꯧꯔꯦ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯃꯃꯥꯅ ꯑꯣꯏꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯖꯔꯁꯅꯨ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯈꯝꯕꯁꯨ ꯂꯥꯛꯇꯨꯅ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯕꯨ ꯖꯒꯥ ꯑꯃꯗ ꯀꯧꯊꯣꯛꯏ ꯑꯗꯨꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯂꯝꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯏꯕꯦꯝꯃ ꯅꯪ ꯗꯥ ꯈꯝꯕꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤ ꯏꯉꯛ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯈꯝꯕꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯈꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯈꯝꯕꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ꯫ ꯂꯝꯕꯤꯗ ꯈꯝꯕꯅ ꯂꯝꯉꯥꯟꯕꯤꯗ ꯉꯔꯥꯡ ꯀꯅꯥꯅ ꯀꯧꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤ ꯏꯉꯛ ꯉꯛꯏ ꯑꯗꯨꯒ ꯀꯅꯥꯃꯠꯇ ꯀꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯈꯝꯕꯅ ꯑꯗꯨꯗ ꯀꯧꯔꯛꯏꯗꯣ ꯃꯤ ꯅꯠꯇꯦ ꯈꯪꯉꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯕ ꯑꯗꯨꯁꯨ ꯅꯪꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯅ ꯊꯥꯔꯛꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯜꯂꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗ ꯈꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯧꯔꯤꯕꯗꯨꯗꯒ ꯅꯪꯅ ꯃꯇꯨꯡ ꯏꯟꯅꯗꯅ ꯊꯣꯛꯂꯝꯃꯕ ꯅꯪ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ꯫ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯃꯒ ꯁꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯅꯪꯁꯦ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯄꯨꯔꯤꯁꯤ꯫ ꯂꯝꯉꯥꯟꯕꯤ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯝꯕꯗꯣ ꯃꯥꯅ ꯄꯥꯝꯖꯕ ꯂꯝꯉꯥꯟꯕꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯂꯥꯡꯂꯦꯟꯗꯤ ꯌꯥꯝꯅ ꯆꯥꯛꯆꯈꯤ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯌꯣꯡ ꯌꯥꯔꯨꯔꯕ ꯈꯝꯕ ꯂꯝꯉꯥꯟꯕꯤꯒ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ
soikiba lamkiba wahi wata yaurabasu tabiribasingna pukchel sauna ngakpigani mayambu aroibada amuka hanna khurumjari